Dadan. Turase weather ni sum tau le. Hindi mo ay ba. Paning da weather. Aduh hawat ta badi yada ba. Sabak ta badi yada ba. Nangi full name do ba? Mangal Chongtham. Piaiga yen mapum saminarba matungda ma turada aiga pok saba lai ni. Naka. Hone mo yen do yo. Pasga Hi. Class 5. Ay big pa ni. Kay kutong jay na haro. Ay na thong ba dum ya ba? Na pam. Thong ha ga de. Morok isan. Eh ba? Morok isan. Oh, ini na pukure ba ni. Sierra Kong all the way from Ukru. Malang ki ba mo siya? Ay khambro. Si morok se Sierra Kong ko ibuko. Ukru da ne. Ukru da suma pham lo amakta phang de ba. Sierra Kong village na ma lei buko. Du da dang ho go morok ni si se. Aina nang dang special kha ga lai ni. Parau ding da ma. Mo ki sa roi ba. Normal morok ko. Hana taste to ge diga khangni. 사치 많이 그렇잖아. 수분이 타이나 거의 마음에 맞던 게 그랜더니 콧날 레이비도니 양시 아까 말이 레르면 타니 여기 돔제 모락도 크라 타 그래도나 여기 짜나 바차나 땅 내가 타니 야이 하이 따라 비디오다 Keba, 하이 따라 비디오다 hai, anh sao? Vậy, mẹ 하루 mẹ mà con cần không mẹ. Piai hoy food truck from me. Food truck se moy MU Mamang dane. Usually hoy mukbang ga ya mangal ga pork sa dane. Usa do ni ngai di ken. Excited oi bra. Excited. Không quen học thì cô. Bây giờ một cái gì? Isuta ni di oi di taste. Ista uning mana khang la hum dro na. Ko kam ko sa man. Juicy wa ye. Ano ba? Ay na mo ga dro ga. How bro? Juicy wa. How bro? How eh? Juicy. Sino mo sande? Mian kunga ken ko pa kilo le re. Tapos haro. Baby. Kobe. Siapa? Kamu. Mana sih ingari juga. Yang rumah punang pu punim jadi yes mangal mamanga piaiga yen mapum cha hiu do piaiga imphal la cha bane ngasi aiga turad cha doi turada ok cha balai ne phoi dong ne moi baba gi posting sida tai na ok se mana kwai pam jai hai ba ko do piai na pok cha do na yen cha gre ba ko do aiga pok cha do re mana maitei khuthong thong ha bane do ina aigi signature sigi squash ang asang ba happy sirara khong ga se thong e Masih try to je ha no ba sa. Ado size kay nang hapet ang haraw na. Sidi cucumber. Dite. Sida cucumber lai re, lemon lai re. Sida kay no. Papaya. Wow. Ma'am, papaya, steam papaya.
Sina mairen champut, sina singju. Nang singju chagadra. 자, Adudi chaba hojallase. Yes, loro gravy do. Ai hebira. Si left side na payo ball do. So ina kitang nei gada aduga drung na hegada. Atay pa masu lay ko. Ai ko bigas. Tom, ayan pam di. Thau na tie, du lâu hay bane. Ya. Lo ke, matong. Lâu. Na pa ma lo. Hao. Sige green alu ju chau ko. Half tang pre ke na hina be. Green alu. Hòm như là hòm hết sáng trồng rồi vậy Cảm bút cắm được không rồi Sulit ba? Ganta ano to? Dadan. Hậu bạn. Sẽ không hả? Hao ấy. Mga di side tam ta chaba hitri ko mala nga na class 5 khatan yung chawra ai so man rồi sida ke vida kai Ito, sa pam. Huk mo. hello Singju hảo em mà không sao rồi vậy ạ Mimi ju happy Tebi ju ko mà nó sẽ đó Yo. lips này này đó Quả thôi rồi Xin lỗi các bạn Ay, cold drink Mga nga pen tha tumay makakaw ka nung ay te Ay sayaw ra Chapan dira Ya, film ngam na ni. Nhưng mà mày thì được hỏi Nhưng mà sao ba mày ạ Không được. Thăng đẹp
ꯆꯥꯡ ꯉꯝꯃꯔꯣꯏ. ꯀꯩꯕ ꯀꯦꯞꯁꯨꯜ ꯆꯥꯡ ꯉꯝꯃꯣꯏ. ꯃꯁꯜ ꯄꯥꯝꯃꯦꯕ ꯅꯪ. ꯑꯆꯧꯕ. ꯑꯆꯧꯕ. ꯑꯣꯏ ꯁ꯭ꯋꯥꯏ ꯌꯥꯕ꯭ꯔꯥ? ꯌꯥꯅꯤ. ꯑꯁꯤ ꯑꯩꯅ ꯅꯪꯒꯤꯗꯃꯛꯇ ꯈꯜꯂ ꯂꯩꯔꯤꯅꯤ. ꯄꯨꯂꯞ ꯂꯧꯔꯣ ꯑꯗꯨꯒ ꯅꯪ ꯀꯦꯞ ꯆꯥꯅꯤꯡꯗꯕꯗꯣ ꯑꯗꯨꯗ ꯑꯗꯨꯝ ꯊꯝꯃꯣ. ꯃꯣꯏ ꯇꯨꯔꯥꯗꯤꯅꯦ ꯑꯄꯥꯝꯕ ꯄꯤꯁ ꯐꯪꯒ꯭ꯔꯗꯤ ꯑꯩ ꯉꯟꯇꯥ ꯆꯠꯄ. ꯉꯁꯤ ꯑꯩꯅ ꯑꯩ ꯁ꯭ꯀꯨꯜ ꯀꯥꯏ. ꯅꯪ ꯁ꯭ꯀꯨꯜ ꯀꯥꯏꯌꯦ? ꯐꯪꯗꯦ. ꯐꯪꯗꯦ. ꯃꯊꯪꯗꯤ ꯅꯪ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯊꯥꯕ ꯅꯨꯃꯤꯠ ꯑꯃꯗ ꯇꯧꯔꯁꯦ ꯑꯗꯨꯒ ꯅꯪ ꯆꯠꯂꯨꯒ ꯂꯩꯕ. ꯅꯪꯗꯤ ꯊꯕꯤꯁꯨ ꯆꯥꯗꯦꯗꯣ. ꯆꯥ ꯐꯟꯒꯦ. ꯄꯣꯕ. ꯑꯁꯤ ꯄꯣꯛꯁꯦ ꯃꯁꯜ ꯆꯥꯊꯣꯛꯎꯗꯅ. ꯈꯤꯇꯪ ꯍꯥꯞꯄꯛꯀꯦ ꯆꯥꯛ. ꯍꯥꯞꯄꯛꯑꯅꯨ. ꯑꯣꯀꯦ. ꯉꯥꯡꯉ ꯂꯩꯁꯜꯂꯛꯑꯦꯍꯦ. ꯂꯣꯏꯔꯦ. ꯂꯣꯏꯔꯦ? ꯍꯧꯒꯠꯂꯒꯦ ꯍꯥꯏꯔꯣ? ꯉꯥꯛꯇꯪ ꯐꯝꯃꯨꯈꯣ. ꯑꯩ ꯉꯥꯏꯕꯤꯌꯨ. ꯌꯥꯕ꯭ꯔꯣ? ꯅꯪ ꯃꯌꯥꯝꯗ ꯀꯩꯀꯩ ꯍꯥꯏꯅꯤꯡꯒꯦ? ꯍꯥꯏꯅꯤꯡꯗꯦꯗ. ꯌꯥꯝ ꯇꯨꯃꯤꯟꯅ ꯂꯩꯕ ꯃꯤ ꯃꯥꯟꯗ꯭ꯔꯥ? ꯃꯌꯥꯝꯗꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ. ꯅꯪꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯇꯨꯃꯤꯟꯅ ꯂꯩꯕ ꯃꯤ ꯃꯥꯜꯂꯦ ꯍꯥꯏꯁꯦ. ꯑꯗꯣ ꯂꯩꯇꯦꯕ. ꯀꯩꯗꯧꯅꯤ? ꯀꯩꯅꯣ? ꯍꯥꯏꯅꯕꯗꯤ ꯀꯩꯁꯨ ꯂꯩꯇꯦ. ꯇꯨꯔꯥꯁꯦ ꯅꯨꯡꯉꯥꯏꯕ꯭ꯔꯥ? ꯅꯨꯡꯉꯥꯏ. ꯅꯨꯡꯉꯥꯏꯕ꯭ꯔꯥꯅꯦ ꯑꯁꯦꯡꯕꯩ? ꯃꯅꯤꯄꯨꯔꯕꯨ ꯀꯅꯥꯅ ꯍꯦꯟꯒꯦ? ꯈꯪꯗꯦ. ꯈꯪꯗꯤꯌꯦ? ꯁꯤ ꯃꯁꯜ ꯌꯥꯎꯗꯦ ꯁꯦꯠꯂ ꯆꯥꯊꯣꯛꯑꯣꯗꯅ. ꯑꯁ ꯇꯜꯂꯦꯗ. ꯁꯤꯗ ꯄꯤꯔꯛꯀꯦ. ꯀꯦꯞꯁꯨꯜ ꯆꯥꯎꯋꯦ. ꯃꯤꯛꯁꯅꯦ ꯁꯤꯅꯦ ꯍꯥꯎꯗꯣꯏꯁꯦ ꯑꯁ ꯄꯣꯛꯇ. ꯇꯜꯂꯦꯗ. ꯇꯨ. ꯇꯜꯂꯦ. ꯃꯁꯛ ꯉꯥꯛꯇ ꯁꯦꯠꯂ ꯄꯤꯔꯛꯑꯣ ꯍꯥꯏꯔꯕ? ꯍꯦꯟꯃꯟꯗ꯭ꯔꯣ ꯑꯗꯨꯗꯤ ꯅꯪꯁꯨ? ꯃꯔꯨ ꯌꯥꯎꯕꯅꯤꯀꯣ. ꯅꯪ ꯈꯜꯂ ꯆꯥꯎ. ꯑꯗꯨꯅꯦ ꯔꯤꯞꯁ ꯃꯅꯨꯡꯒꯤ ꯌꯥꯎꯕꯗꯣ. ꯍꯥꯏꯗꯤ ꯍꯥꯎꯋꯦ ꯍꯥꯏꯔꯣ? ꯃꯉꯥ ꯌꯦꯡꯕꯗ ꯑꯩ ꯁꯤ ꯍꯧꯗ꯭ꯔꯦ. ꯃꯉꯥ ꯌꯦꯡꯉꯣ. ꯃꯉꯥ ꯌꯦꯡꯉꯣ. ꯅꯣꯏ ꯆꯦ ꯄꯦꯔꯦꯟ ꯇꯝꯕꯤꯔꯤꯅꯦ ꯁꯤ ꯆꯥꯕ. ꯅꯣꯏ ꯆꯦ ꯄꯦꯔꯦꯟ ꯇꯝꯕꯤꯔꯤꯅꯦꯕ ꯑꯩꯁꯦ ꯇꯣꯃꯦꯇꯣ ꯆꯥꯕ. ꯅꯪ ꯍꯧꯒꯠꯅꯤꯡꯉꯕ? ꯇꯧꯋꯦ. ꯍꯧꯒꯠꯂꯕ? ꯑꯣꯀꯦ. ꯋꯥꯠꯂꯤ. ꯍꯧꯒꯠꯅꯤꯡꯉꯗꯤ ꯍꯥꯏꯔꯛꯑꯣ. ꯑꯩꯒꯤ ꯂꯥꯁ. ꯑꯣꯛꯅ ꯍꯦꯟꯗꯦ ꯁꯤꯡꯖꯨꯅ ꯇꯥꯗꯦ ꯑꯗꯨꯅ ꯇꯧꯔꯤꯁꯦ. ꯅꯪ ꯍꯧꯒꯠꯅꯤꯡꯉꯕ? ꯐꯝꯃꯨ. ꯅꯪ ꯃꯣꯏ ꯇꯨꯔꯥꯒꯤ ꯈꯄꯥꯗꯣ ꯆꯥꯔꯕ? ꯆꯥꯔꯦ. ꯍꯥꯎꯕ꯭ꯔꯥ? ꯃꯃꯥ ꯊꯣꯡꯉꯦ. ꯍꯥꯎꯕ꯭ꯔꯕ? ꯍꯥꯎꯋꯤ. ꯍꯩꯅꯕ꯭ꯔꯣ? ꯃꯣꯔꯣꯛ ꯈꯔ ꯁꯥꯏ. ꯈꯄꯥꯁꯦ ꯃꯣꯔꯣꯛ ꯁꯥꯕ ꯍꯥꯎꯕꯅꯦ.
ꯅꯪ ꯍꯥꯟꯅ ꯈꯪꯉꯝꯕ꯭ꯔꯣ ꯀꯔꯝ ꯀꯥꯟꯗ ꯈꯄꯥꯔꯣ ꯈꯪꯉꯤ ꯀꯔꯝ ꯀꯥꯟꯗꯒꯤ ꯑꯩ ꯆꯍꯤ 3 ꯁꯨꯗꯣꯔꯦ ꯇꯨꯔꯥꯗ ꯈꯪꯉꯤ ꯑꯗꯨ ꯈꯪꯉꯦꯕ ꯑꯩꯁꯨ ꯑꯗꯨ ꯅꯪ ꯅꯍꯥꯟꯒꯤ ꯄꯤꯛꯅꯤꯛ ꯂꯥꯁ ꯚꯤꯗꯤꯑꯣꯗ ꯄꯤꯛꯅꯤꯛ ꯑꯃ ꯅꯝꯕꯗꯨ ꯁꯤꯅ ꯒꯥꯔꯣꯒꯤ ꯈꯄꯥꯅꯦ ꯍꯥꯏꯗꯤ ꯑꯗꯨꯗꯤ ꯀꯔꯤ ꯑꯗꯨꯅꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯄꯤꯛꯅꯤꯛ ꯈꯨꯗꯤꯡꯒꯤ ꯒꯥꯔꯣꯒꯤ ꯈꯄꯥ ꯑꯗꯨꯝ ꯌꯥꯎꯋꯦ ꯆꯪꯕꯅ ꯑꯩ ꯆꯥꯔꯦ ꯌꯥꯝ ꯄꯣꯔꯛ ꯈꯄꯥꯅ ꯍꯥꯎꯕ꯭ꯔꯥ ꯆꯤꯛꯀꯟ ꯈꯄꯥꯅ ꯍꯥꯎꯕ꯭ꯔꯥ ꯑꯩ ꯄꯣꯛ ꯆꯥꯗ꯭ꯔꯤ ꯄꯣꯔꯛꯇꯁꯨ ꯂꯩꯕꯅꯦ ꯃꯣꯏ ꯒꯥꯔꯣꯒꯤ ꯁ꯭ꯄꯦꯁꯦꯜꯅꯦ ꯅꯪ ꯇꯨꯔꯥꯗ ꯀꯥꯏ ꯀꯣꯏꯕ ꯆꯠꯂꯒꯦꯕ ꯆꯠꯇ꯭ꯔꯤ ꯅꯪꯕꯣ ꯑꯝꯐꯥꯎ ꯆꯠꯇ꯭ꯔꯤ ꯈꯄꯥꯟ ꯄꯨꯕꯤꯗꯕ ꯀꯔꯝ ꯌꯣ ꯆꯠꯂꯨꯔꯦ ꯁꯔꯥ ꯇꯝꯕꯤ ꯇꯥꯏꯞꯇ ꯑꯅꯣꯛꯇꯣ ꯁꯥꯏꯅ ꯏꯟꯈꯠꯂꯣ ꯁꯨꯃꯥꯏꯅ ꯀꯔꯤꯑꯕ ꯁꯨꯃꯥꯏꯅ ꯄꯥꯏꯔ ꯁꯨꯃꯥꯏꯅ ꯈꯨꯗꯣꯝ ꯇꯩꯍꯜꯂ ꯁꯨꯃꯥꯏꯅ ꯏꯟꯈꯠꯂꯣꯕ ꯌꯦꯁ ꯑꯗꯣ ꯑꯩ ꯀꯩꯅꯣꯝ ꯍꯪꯒꯦꯕꯀꯣ ꯁꯤ ꯆꯥꯒꯗ꯭ꯔꯣ ꯆꯥꯔꯣꯏ ꯑꯩ ꯆꯥ ꯂꯦꯃꯟ ꯅꯠꯇ꯭ꯔꯣ ꯆꯥꯒꯗ꯭ꯔꯕ ꯑꯩ ꯆꯥꯗꯦ ꯀꯩꯒꯤ ꯑꯐꯕ ꯑꯝꯇ ꯆꯥꯗꯦ ꯇꯜꯂꯦ ꯅꯪꯁꯦ ꯄꯣꯛꯁꯦ ꯌꯥꯝ ꯍꯥꯎꯔ ꯃꯥꯜꯂꯦ ꯃꯥꯅ ꯒꯗ ꯒꯗ ꯁꯥꯏꯗꯠꯈ꯭ꯔꯦ ꯍꯥꯏꯕ ꯅꯪ ꯃꯁꯜ ꯉꯥꯛꯇ ꯆꯥꯏꯌꯦ ꯈꯪꯉꯗꯤ ꯑꯩꯅ ꯃꯁꯜ ꯉꯥꯛꯇ ꯂꯩꯕꯤꯔꯝꯗꯧꯕ ꯑꯩꯗꯤ ꯈꯪꯗꯕ ꯁꯤ ꯁ꯭ꯀ꯭ꯋꯥꯁꯁꯨ ꯆꯥꯅꯤꯡꯗ꯭ꯔꯕ ꯑꯩ ꯁꯤꯗꯪ ꯆꯥꯒꯦ ꯑꯗꯨ ꯂꯣꯏꯁꯜꯂꯁꯤ ꯇꯤꯟ ꯆꯨꯝꯕ꯭ꯔꯥ ꯌꯦꯡꯉꯨꯀꯣ ꯅꯥꯇꯣꯟ ꯀꯥꯏ ꯀꯩꯒꯤꯅꯣ ꯍꯧꯖꯤꯛꯀꯤꯗ ꯇꯤꯟ ꯆꯨꯝꯍꯧꯗ꯭ꯔꯦꯗꯅ ꯁꯤ ꯆꯨꯝꯕ꯭ꯔꯥ ꯃꯍꯤ ꯃꯨꯟꯗꯧꯕ ꯈꯤꯇꯪ ꯋꯥꯠꯂꯤ ꯑꯗꯨꯗꯤ ꯃꯍꯤ 3 ꯋꯥꯠꯂꯦ ꯁꯤ ꯃꯀꯨꯒ ꯆꯥꯕꯅ ꯍꯥꯎꯋꯦꯕ ꯀꯩꯝ ꯍꯥꯏꯅꯤꯡꯕ ꯂꯩꯇ꯭ꯔꯦ ꯂꯩꯇꯦꯗ ꯂꯣꯏꯁꯜꯂꯁꯤꯔꯣ ꯑꯗꯨꯗꯤ ꯂꯣꯏꯁꯜꯂꯁꯦ ꯅꯪ ꯀꯩꯝ ꯍꯥꯏꯅꯤꯡꯕ ꯂꯩꯇ꯭ꯔꯦ ꯂꯩꯇ꯭ꯔꯦ ꯇꯜꯂꯦ ꯅꯪ ꯑꯩꯅ ꯄꯣꯛ ꯊꯣꯡꯕꯤꯕꯩ ꯊꯦꯡꯀ꯭ꯌꯨꯁꯨ ꯍꯥꯏꯗꯦ ꯊꯦꯡꯀ꯭ꯌꯨ ꯊꯧꯔꯒ ꯍꯥꯏꯔꯤꯁꯤꯗꯤ ꯑꯩꯈꯣꯏ ꯆꯥꯕ ꯂꯣꯏꯖꯔꯦ ꯁꯤ ꯚꯤꯗꯤꯑꯣꯁꯦ ꯂꯥꯏꯛ ꯅꯝꯕꯤꯔꯝꯃꯣꯅ ꯍꯥꯏꯔꯛꯑꯣ ꯁꯤ ꯚꯤꯗꯤꯑꯣꯁꯦ ꯆꯥꯕ ꯂꯣꯏꯈ꯭ꯔꯦ ꯅꯠꯇꯦ ꯑꯗꯨꯃꯥꯏꯅ ꯄꯥꯔꯒ ꯍꯥꯏꯕ ꯅꯠꯇꯕ ꯑꯩꯈꯣꯏ ꯆꯥꯕ ꯂꯣꯏꯖꯔꯦ ꯑꯩꯈꯣꯏ ꯆꯥꯕ ꯂꯣꯏꯖꯔꯦ ꯁꯤ ꯚꯤꯗꯤꯑꯣꯁꯦ ꯂꯥꯏꯛ ꯇꯧꯔꯝꯃꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯔꯝꯃꯣ ꯁꯤꯌꯔ ꯇꯧꯔꯝꯃꯣ ꯀꯣꯃꯦꯟ ꯇꯧꯔꯝꯃꯣ ꯂꯣꯏ ꯍꯥꯏꯗꯣꯛꯈ꯭ꯔꯦ ꯃꯉꯥꯜꯅ ꯑꯗꯣ ꯃꯌꯥꯝ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯃꯊꯪꯗ ꯑꯇꯣꯞꯄ ꯃꯊꯦꯜ ꯄꯨꯔꯒ ꯃꯉꯥꯜꯁꯨ ꯌꯥꯎꯔꯒ ꯑꯗꯨꯝ ꯃꯔꯛ ꯃꯔꯛꯇ ꯅꯝꯖꯔꯛꯀꯦ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯁꯤꯗ ꯑꯗꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯒ ꯆꯦꯅꯦꯜꯁꯤꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗ꯭ꯔꯤꯕ ꯌꯥꯎꯒꯗꯤ ꯇꯧꯁꯟꯕꯤꯔꯝꯃꯣ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯑꯩꯗꯤ ꯄꯨꯅꯦꯝꯖꯔꯤ ꯍꯥꯏꯗ꯭ꯔꯣ ꯌꯥꯔꯣꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯄꯨꯅꯦꯝꯖꯔꯤ ꯍꯥꯏꯌꯣ ꯈꯨꯔꯨꯝꯖꯔꯤ ꯅꯠꯇꯦ ꯄꯨꯅꯦꯝꯖꯔꯤ ꯀꯣ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯄꯨꯅꯦꯝꯖꯔꯤ 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 ꯍꯥꯏꯔ ꯑꯃꯨꯛ ꯍꯟꯖꯦ 1 2 3 ꯑꯍꯥꯟꯕꯃꯛꯇꯗ ꯌꯦꯡꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯄꯨꯅꯦꯝꯖꯔꯤ ꯍꯥꯏꯌꯣ ꯍꯥꯏꯕꯅꯤ ꯀꯣ ꯍꯥꯏꯔꯣꯀꯣ